Air pollution dagi mit ngakthoknaba kari tawba yabagi haibagi matangda khangminase. Article asi huyalan pau sege lauksing pukai gi kalam dagi lokhatchabane. Malemda saukhalakpagi matungina mahusagi khalda akaiba kaya lakhaliba sigi manungda air pollution asi su ama oire. Kunmathoi suba chahi chagi oina malemda leiriba miyoiba singi haksangda air pollution na maram oiraga makhal makha kaya gi laina sing thogalle. Miyoiba na ngaihaki oiba aningba pambada amade kalakpaga loina na thabak tawbadage hana laijaramba mahausagi saktam thugairubana maram oiraga pollution kaya thorakle. Khongna minute 10 da chatpa yaba mafamsing phawbada gari tongduna chanare masina maram oiraga air pollution gi chang hengalakpaga loina na miyoiba gi haksang da problem kaya thogalle. Loina na mahausa da su akaiba pire. Air pollution na maram oiraga skin allergy, heart disease amade sor honbada nungaitabagi thokdo kaya thogalle. Air pollution na haksang da piba saithengsingi manungda mit nungai halaktaba sisu amanne. Mit asi miyoibagi haksang kayat singi manungda khwaidagi hena maruoiba ama oire. Air pollution na maram oiraga mit ta thoganba nungaitaba khara hairagade pi toina taba hakatsaba amade sagatpana singba sine. Aikhoina thabak chathokpa matamda mit hakatsarakpa natraga sagalakpana maram oiraga miyam tinba matamda nungaitaba thokdo kaya thogalle. Maram aduna air pollution dage aikhoina mit ngakthoknabagi matangda khara khangminase. Yumdagi mapan thorokpa matamda anok sizinabagi hainabi thamgadabane. Aikhoina yumdagi mapan thorokpa matamda face mask sizinariba sigumna yariba makhai anoksu upnaba hotnagadabane. Masina nungsita yawba phattaba pollutant sing mit manungda changlakadabadagi ngakthokpa ngamme. Nungsita tongan-tonganba makhalgi apikpa posak kaya paiduna yawre. Masina mitta sangkhiba matamda hakatsaba natraga pi tabagi thokdoksing thogalle. Karigumba mitta nungaitaba yawrabade afaba ising sizinaduna sengna chamthokadabane. Mit hakatsare haiduna aikhoina noibagi hainabi ama lairibasi tawroidabane. Mitta karigumba posak ama changkhiba matamda aikhoigi haksangda yamna nungaihande. Maduna maram oiraga aikhoina khangba ngamdabadage khutsana changkhriba posak adubu lauthoknaba hotnaba natraga noibagi thokdoksing thokle. Mitta upul sangkhiba matamda noibana maram oiraga matung tarakpada mitki mapangal soksil halaknaba achauba maram ama oi. Mitta upulgumba posak sangkhiba matamda aikhoina noibagi mahutta afaba ising sizinaduna chamthokpagi hainabi thamgadabane. Mit nungairakdaba matamda doctor singa yamna thuna tanaduna madugi matangda khangdoknaba hotnagadabane. Kaman oina doctor singna mit hakacharakpa natraga pi taba matamda sizinanaba eye drop sing soidana maki pirakane. Hairiba eye drop sing adu aikhoina sangnaina sizinnagadabane. Masina maram oiraga mitta yawriba muscle sing pothanbada mateng pange. Changnaina eye drop sizinabana mitki mapangal fana lehenbada natana infection thorkadabadagisu ngakthogalle. Maruoina nupi singna nungthilgi matamda yumdage chathokpada makeup tawduna chatle. Adubu tumlamdagi matamda mitki sarukta makeup tawkhiba sing adu lauthokpa kawroidabane natrabade mit hakachabagi thokdoksing yamna toina thorakane. Amaromda mit soloktanabagi khwaidagi hena phaba pambaide mitki matangda khanghairaba doctor singa tanaduna mit soksalaktringaida aikhoina tawba yabasing adugi matangda khangdokpane. Changnaina mit checkup tawbase lamdam asigi oinade kaya tawnade. Adubu karigumba aikhoina mit nungairakdaba natragana mingselda isa aitomta yangjabada ka hena ngangsilakpa thengnarabade doctor da tanagadabane. Minor problem ni haina laithokpa tawroidabane. Maramde mit asi aikhoigi khwaidage maruoiba haksangi kaya ni haire. Article asi reliable source ta yumpham oiraga phongbane. Adubu masina medical professional singge pautaki mahut sinaba hotnabadi natte. Aroibada tabiriba pumnamakpu thagachare.